मैं वाली सारा सिलाओ ऐसी दुकान दनी रील लमा नमी behind the skin cái nó đọc ra kìa copyright lạc ra live như thằng ở đây video thằng làm đời là cái thằng ở đây Indo ibosa haubuzam ara gari chatpa yamna phade akhoi se sorok tani haji dukan dani dudani gari chatpa tha gari chatpa yam uri se kay hinjang chana lagi lakte ka nabo kong lai indo ibo chau hau bizam aina ai se mi da su ga changu de ba du du na mi na se gi lakpi de matam sangdana taw me matam sangdana mayam gi da hamde auji ko ayukta tumagulaga ayuk chaga tawrani adugaidi dum dukan ama isagi hangjabani na du sunangna ba jungi mawamni na thong thangna puna ba thambiramani moigi dum taw honari ngai da chakum dei tholapada pung 10 makhai bauda dukan chakya ba ngamde ba dum 13 tai adai 13 da laani adai siga phammaga fi ke kang kha tungko tawre amu pung ani da mu changani school lagi angang laurani adeni chak pija khocha loraga mo school thingani school ade tuition kyam yenge ai dukan je hori jam fi ron thamjing ai dukan se fi tu bagi khakta gini na tu na bagi fi am leite ba ai fi tama ka de yang lage haji fi yaw ji adu na ikai je haji aina haji dum tu ba khakta gi na dum yum da gisu yam nakpa aduduna asu pata chae na dukan se dum law phama wa yum da se dum tu bai turi bai dugadi siga haji jondri phidi ai dum thal piece oina yong da haji putharakri ba haji dukan je duna khali oi machine sintang bai jari ai ga adagin isabi majanga lay jil kana nami akoy ani khaktani hawjik lerise adai aigi machine simga pidi akoy gisu yamna lay adum yenge dukan di yengdi yang lagi hayang fazana taro yang lagi nongma dukan ni cham chaw ye ba
ꯍꯧꯖꯤꯛ ꯈꯥꯂꯤ ꯈꯥꯂꯤ ꯑꯣꯏꯅ ꯎꯏꯌꯦꯕ ꯍꯥꯏꯗꯤ ꯐꯤꯗꯣ ꯊꯝꯗꯕꯅꯤꯅ ꯑꯗꯨꯅꯅꯤꯗ ꯏꯀꯥꯏꯖꯩꯕ ꯍꯌꯦꯡ ꯊꯝꯃꯀꯥꯟꯗ ꯐꯖꯅ ꯇꯧꯔꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯇꯨꯕ ꯈꯛꯇꯒꯤꯅꯤꯅ ꯑꯩꯗꯤ ꯄꯣꯠꯇꯣ ꯂꯩꯇꯦꯕ ꯐꯤ ꯇꯨꯕ ꯈꯛꯇꯒꯤꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯇꯨꯛꯇꯨꯛꯀꯤꯁꯦ ꯌꯥꯝ ꯆꯠꯄꯅꯤ ꯀꯩꯗꯧꯋꯤ ꯇꯨꯛꯇꯨꯛꯀꯤ ꯑꯩꯈꯣꯏꯗꯤ ꯇꯨꯛꯇꯨꯛꯀꯤ ꯍꯥꯏꯀꯣ ꯇꯨꯛꯇꯨꯛꯀꯤ ꯌꯥꯝ ꯆꯠꯄꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯡꯁꯨ ꯍꯣꯡꯉꯤ ꯂꯨꯄꯥ ꯇꯔꯥ ꯇꯔꯥꯗꯅꯦ ꯑꯁ ꯑꯈꯥꯛ ꯂꯥꯞꯄ ꯂꯨꯄꯥ ꯇꯔꯥ ꯇꯔꯥ ꯅꯪꯅ ꯁꯦꯝꯃꯨꯔꯒ ꯏꯐꯦꯛ ꯂꯣꯏꯔꯦ ꯐꯣꯂꯥ ꯁꯥꯔꯒ 이거 넣어놓으라마 ꯌꯥꯗ꯭ꯔꯦ ꯑꯇꯣꯞꯄ 아니 뭐 만드는 거 야도 ꯇꯧꯖꯔꯤ ꯃꯥ ꯀꯌꯥ ꯇꯧꯕꯗꯤ ꯑꯇꯣꯞꯄ ꯑꯩꯅ ꯁꯔꯁ ꯇꯧꯔꯒ ꯏꯐꯦꯛ ꯊꯤꯔꯨꯕꯗꯩ ꯑꯃꯨꯛ ꯏꯐꯦꯛꯇꯣ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯁꯥꯔꯁ ꯇꯧꯕꯗ ꯑꯃꯨꯛ ꯌꯦꯡꯗꯅ ꯃꯦꯠꯂꯨꯗꯅ ꯑꯗꯨ ꯉꯝꯗꯦꯅꯦ ꯅꯥꯏꯗꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯌꯥꯝ ꯈꯔ ꯈꯔ ꯆꯪꯕꯤꯔꯛꯑꯣ ꯑꯩꯁꯨ ꯌꯥꯝ ꯃꯇꯝ ꯋꯥꯅ ꯇꯧꯖꯔꯒ ꯊꯥꯖꯔꯕ ꯂꯥꯏꯐꯅꯤ ꯂꯥꯏꯐ ꯖꯣꯕꯤ ꯃꯥꯏ ꯂꯥꯏꯐ ꯂꯥꯏꯆꯨ ꯃꯤ ꯀꯧꯏꯃꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯍꯥꯃꯦꯡ ꯂꯥꯛꯇꯕꯩ ꯋꯥꯅꯤꯗ ꯃꯇꯝ ꯁꯪꯗꯅ ꯇꯧꯕꯅꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠ ꯉꯝꯗ꯭ꯔꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦꯁꯨ ꯍꯥꯏꯔꯤ ꯑꯗꯩꯗꯤ ꯀꯅꯥ ꯂꯥꯏꯚ ꯇꯧꯕꯗ ꯀꯅꯥꯅ ꯂꯥꯏꯚ ꯁꯨꯃꯥꯏꯅ ꯆꯠꯄꯗ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯉꯥꯡꯕ ꯌꯥꯝ ꯍꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯍꯩꯇꯦꯕ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯃꯤꯅ ꯇꯜꯂꯒ ꯍꯪꯉꯦ ꯀꯅꯥꯅꯣꯝꯅꯗꯤ ꯅꯍꯥꯟ ꯃꯃꯥꯡꯗ ꯍꯥꯏꯔꯛꯏꯗꯣ ꯑꯩꯅ ꯄꯥꯕ ꯅꯨꯡꯉꯥꯏꯇꯦ ꯈꯝꯕ ꯌꯦꯛꯄ ꯍꯥꯏꯕ ꯀꯅꯥ ꯑꯗꯨꯅ ꯍꯥꯏꯕ ꯑꯩꯅ ꯄꯥꯕ ꯂꯥꯏꯚꯀꯤ ꯀꯣꯃꯦꯟꯁꯦ ꯄꯥꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯩꯇꯅꯕꯨ ꯇꯧꯔꯤꯔꯥ ꯈꯪꯗꯦꯗ ꯐꯣꯇꯣ ꯀꯥꯞꯄꯦꯗ ꯐꯣꯟꯁꯦ ꯔꯤꯜꯁ ꯑꯣꯏꯕ ꯌꯥꯗꯕꯩꯅꯦ ꯁꯝꯁꯦ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯒꯦ ꯅꯪꯒꯤꯗꯤ ꯑꯩꯅ ꯌꯦꯡꯉꯅꯤ ꯈꯪꯗꯣꯏꯗꯣ ꯑꯩꯅ ꯌꯦꯡꯉꯅꯤ ꯈꯪꯗꯣꯏꯗꯣ ꯌꯥꯏ ꯌꯥꯗꯦꯗꯣ ꯌꯦꯡꯉꯦ ꯄꯩꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯀꯥꯏ ꯌꯦꯡꯒꯦ ꯊꯥꯎ ꯌꯦꯡꯉꯦ ꯏꯁꯩꯁꯦ ꯐꯥꯕꯒꯤ ꯑꯗꯨꯝ ꯇꯧꯔꯤꯅꯤꯗ ꯊꯕꯛ ꯍꯧꯖꯔꯒꯦ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯀꯨꯏꯅ ꯆꯠꯄ ꯌꯥꯗꯦ ꯊꯕꯛ ꯁꯨꯔꯒꯦ ꯐꯖꯔ ꯈꯔ ꯇꯧ